FIFA World Cup asi kayang popular oi haibada 2018 Russia da pangthokiba final da 3.572 million viewers singna TV da yengki asi world da leiba population adugi half dagi hena yenglibani hojik Qatar da pangthokliba sisu asumna record breaking oiri asida tawriba business model asidi khangbibra karamna sale talibno haiba masa-masagi country da FIFA si karigi sanahaningino haiba wahang kayamagi paukhom ngasigi video sida fangbigani FIFA si 1904 da Robert Guerin koba misak asina hudokibani asida 7 national association yauki masida Denmark, France, Belgium, Netherlands, Spain, Switzerland amadi Sweden ni country mayam asina association oina semkhibagi maramdi football pu next level da pukhatnabani 2014 to 2018 gi manungda FIFA gi revenue asi 6.4 billion oiki hauzik Qatar da chathariba sidi loidribanina exact revenue haibadi ngamdri adubu report ki matungina 7.5 billion dollar warbasu yai haina fangdokli 2026 World Cup asi US, Canada amadi Mexico da pangthokadoriba si 10 billion dollar obe yai haina panari 2023 da FIFA Women World Cup asi Australia amadi New Zealand da pangthokadoriba sigidamak FIFA ga topa company ga sponsor deal tauba yamba loire Women World Cup football su nomo gi asum popular oba hengalakli ani subada 2026 FIFA sida 48 teams participate tawgadori hauzik sanariba sidi 32 team ni match yamlingai advertise helagani amadi sponsor chu helagani aduragadi FIFA gi revenue income su helagani FIFA gi revenue asi kadai dagi lakpuno madudi number 1 broadcasting rights aikoina TV da live football yengbada marakta ad utliba mayam adugi payment adu ad company na FIFA da piribani World Cup asi 140 countries hena TV da telecast tawribani amadi country khudingmaki makhal ge channel lairibani example oina harabada handak Reliance na FIFA World Cup da rights kidamak rupees 450 crores piki aduna aikoina toina YouTube da su Jio Cinema amadi Sports 18 da yengba fangani haina utliba dugini number 2 marketing rights player adugi t-shirt amadi side banner kayamada company mayam amagi merchandise sponsorship amadi social media da promote tawriba sigi revenue asisu FIFA council na fanglibani number 3 ticketing rights stadium da yengba matamda ticket kakpa haibasidi hauna sani mamangi 2018 da 564 billion dollar FIFA na ticket gi paisa tanki handak 2022 asidadi kayam tale haibadudi final match lor matung khanglagani dubu hana degi handakna ticket hena yonba ya hena panari number 4 brand licensing rights gaming gi matamasida mioi ayamba angang werbasu ahal werbasu football game asi pamna sanari awangba graphics ta yamna popular oiba EA Sports gaming company na game aduda FIFA gi logo hapke hargadi FIFA council da pet tawba mathautai asidagi su FIFA na paisa tali adu waragadi FIFA di paisa kadai da invest tawi haiba wahang sini hauzik Qatar da sanariba sisu Qatar country na pumnamak puthoibani taxes ki haragadi FIFA tax amata thide FIFA na puthoiba haiba bu team mayam asigi price ni 2022 asida winner team aduda 42 million dollars runners up 30 million dollar third place 27 million dollar price asi pigadori bani FIFA na report ki matungina handak Qatar na World Cup asigidamak 220 billion dollar invest tawi asida anobo hotel airport stadium kaya mayari handak same kiba anobo stadium madudi Lusail Stadium Al Bayt Stadium Ahmad bin Ali Stadium Al Janaub Stadium Al Thumama Stadium Education City Stadium Khalifa Intel Stadium Stadium 974 Nipan asini Qatar government gi matungina stadium mayam sa sembada 6.5 billion sangki haina fongdokli Qatar da sanariba World Cup asi 2010 da lauthokrabani USA South Korea Japan Australia lam mayam asina beach tawkibani 2022 World Cup asi makhoi gi lamda host tawna ba haiduna adubu Qatar oina khanki asigi matangda controversy kaya mathoki report ki matungina corruption gi charge su pankhirami matamadugi FIFA president Sepp Blatter na fongdoki madudi anoba country da FIFA World Cup tawba haibasi afa khongthang amani haina
Tha kharnagi matung amuk phongdokhi masamakna madudi Qatar da host tawbagi pithokpa si achawba aranba mani haina amuk asumna karigi hairino hairagadi number 1 migrant exploitation anova infrastructure asi sembada worker mathau tabana Bangladesh India Pakistan Sri Lanka amadi Nepal dagi lakpa thabak suba miyoi singbu paisa yamna pidoini haiduna Qatar da karba matung by force ta paisa piboy pidaboy sa kharba nungsagi maisada 45 to 50 degree gi marakta thabak ka hena suhanba ware haiduna su halake haiba yadaba maramdi visa passport loina losan piba tolob su pibidaba asina maram oraga 6500 migrant workers sing sibagi report thangatkhi ani subada world cup hobagi numit nini walingaida biar thakpa yaroi sanaba yengba matamda haiduna lauthoki hanadi yai haina Budweiser brand alcohol company aduga $75 million da agreement taunakibani ahum subada Qatar di hanadagi football gi experience amata laibanati niyom niti mayam asi khangdaba makhai hekta host tawbagi permit pithokpa sini adu oragadi money power haina panbayai FIFA council gi member sing da paisa pijaraga Qatar da football world cup asi host tahonbani haina mediana maral siri world lairiba country mayam asina masa masagi country da FIFA host tawning bagi atopa maram haragadi country adu da host tawragadi miyamgi midengda matik magun laiba lamni asida business amadi invest tawba yai haina khanabani foreign country dagi paisa invest tawba habase host tawriba country adu amuka hena chawkhat pahen gadoribani adugi mathakta Qatar da live football yengba lakpa habase foreigner gi paisa Qatar government da yawgadoribani asisu Qatar gi oinadi kanaba mani controversy kaya mathoklabasu hojik fawbadi Qatar gi oina positive response fangli football asi mai pakna host tawbagidamak topic asigi conclusion haragadi power of money ni paisa na pumnamak menba yai haibasini